Itay magkano do? Wala kita mo do. Sangoy. Wala kita. Dari ke ne camera to kugi. ꯖꯟꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯉꯁꯤ ꯇꯧꯖꯔꯤꯕ ꯑꯦꯖꯤꯇꯦꯁꯟꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥ 3 ꯍꯦꯟꯅ ꯆꯠꯊꯔꯛꯂꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯂꯥꯟꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ MP R.K. ꯔꯟꯖꯟꯒꯤ ꯁ꯭ꯄꯤꯆ ꯂꯩꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤ ꯍꯛꯊꯦꯡꯅꯅ ꯄꯥꯎꯗꯝꯕꯤꯗꯅ ꯃꯥꯂꯦꯝ ꯏꯟꯗꯤꯌꯥꯁꯤꯗ ꯋꯥꯔꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕ ꯖꯥꯇꯤꯁꯤ ꯌꯥꯝ ꯍꯪꯒꯣꯏꯅ ꯇꯨꯀꯠꯆꯅ ꯃꯌꯥꯝꯅ ꯂꯧꯅꯔꯤꯕꯁꯦ ꯁꯤ ꯂꯧꯗꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯀꯗꯣꯝꯗꯒꯤ ꯀꯃꯥꯏꯅ ꯇꯧꯅ ꯋꯥꯍꯟꯊꯣꯛꯁꯦ ꯍꯧꯗꯣꯔꯛꯄꯒꯦ ꯑꯆꯨꯝꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯄꯥꯎꯗꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯆꯕꯅꯤ ꯑꯗꯨ ꯃꯌꯨꯝꯁꯤꯗ ꯂꯥꯛꯄꯁꯤꯗ ꯃꯥ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯣ ꯂꯩꯔꯝꯗꯕꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯑꯩꯈꯣꯏ ꯃꯥꯕꯨ ꯌꯧꯅꯕꯒꯤꯗꯃꯛꯇ MPꯕꯨ ꯑꯣꯅꯔꯦꯕꯜꯒꯤ ꯃꯅꯥꯛꯇ ꯌꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤ ꯄ꯭ꯔꯦꯁꯀꯤ ꯈꯨꯠꯊꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯃꯁꯤꯒꯤ ꯋꯥꯍꯩꯁꯤ ꯑꯩꯈꯣꯏ ꯄꯥꯎꯗꯝꯖꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ long live ꯃꯅꯤꯄꯨꯔꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯃꯅꯤꯄꯨꯔꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜ go back go back go back long live Yare.